Khokho Federation of India ki Vice President Madhusudon MAKKA okkhre. Manipur Amateur Khokho Association ki hauzik General Secretary oiriba Moirangthem Madhusudon Singhbu tha asigi tang anida New Delhi da leiba Khokho Federation of India KKFI gi office ta pangthokiba Annual General Meeting na KKFI gi Vice President oina yetnaba leitana khanlakibabu nungaiba amadi apenba fongdoktuna mahak puokpagi thauram ama ngasi Khangabokta leiba Wisdom Foundation School campus ta pangthokre. MAKKA amadi Thoubal District Khokho Association ani nasinduna pangthokiba thauram aduda MAKKA gi Vice President K Baruni, Chairman L Manau, Vice President O Budhi, Khangabok Jilla Parishad ki member KH Rajmohan, YK College ki principal Dr. KH Zugindro amadi Waikhong Police Station ki OC in charge Dr. O Zotinna athoiba mithung sing oina sarukyaki. Amadi tongan ba MAKKA gi affiliated unit singi office bearer sing, official sing, player sing aloinana sport organizer sing, sympathizer sing, local leader kayana sarukyaba ga loinana tongan ba kudolpot kaya piduna harau tayamba fongdokna ki. Oza M Madhusudon na sanaroi sing maru oina Khokho masanagi damak kathokpiriba kaya gidamak apenba wafam kaya fongdokna ki. Delhi da July ki tang ali the pangthokiba Annual General Body Meeting the Khokho Federation of India ki asugumba Annual General Body Meeting asida ekoi hojik thau biliba kai phajiriba Sri M Madhusudon singa mahak asi hai General Body Meeting aduda election aduda laba yaudana mahak se Vice President oina khalakre so yamna chauna akoi lemjaningai oiraba Asingba Manipur Macha Amana Asingba post ama phangpai basi ekoi Manipur gi damakta di yamna sathoksaningai oiba adugumba amaka oiba loina na asuk chawba post ama phangapa sida aikoina laiba ekoi Manipur Amateur Khokho Association gi laiba aikoina maku ekoi reception tawdra wikai kunabiba mabu ekoina harau pun waiba sedang pondok jaba kudol pasang tang orsul tamaga pondok jaba bisi ekoi di topop topani haiduna khanjaduna loina na ekoi di mi amasi mahaki yumdagi ବ୍ୟବହାର tawragadi atoppa laikai na mahaksibu ବ୍ୟବହାର tawpagi changsi watli maki standard tu thak yobo watli heba wakhalon asiga loina na ekoi Oja Madhusudon asiga si reception ang tawagi tangay padabal na ihewa wakalong asiga loina na pangthok